अहनबद यमन मरुइब पाव अमा पौनन कुलदगी लखचगे सुचनरी नत्रगना सनद्रे हाइब म्याम द सममन बलहनगनु हौखिब सही तरह मंगा द कुकी खुलाई फाइव लन हुग्लोब सिंग इंडिया गवर्नमेंट अमसुंग मणिपुरी गवर्नमेंट ग सस्पेंशन ऑफ ऑपरेशन सुचनदुना लाखी हौखिब सही तरह मंगा असि सही कुदिंग मेके हमक्की खुयक पिनदुना सही अममम संगदोक्तुना लाखी ममांग सही की फेब्रुवारी की अरोइब नुमित खुयक पिनदुना सदिब सही असि की हौखिब फेब्रुवारी की अरोइब नुमित फेब्रुवारी तांग कुन मफम बव सनरखी सनरलिब सु असिना हौजि कुकी लाहौब सिंग याउन कुकी मिलिटेंट सिंग मिटै द लांदादुन कुकी की लेबाक अमा मणिपुर की ngam khai thugairaga semgani haibagi pandam da mitai da landarakpata kudongchaba lawi suchatnabani india gi amadi manipur gi security forces sing kuki lal hoba sing da kuthaba amadi phaba punba yahande masigi kudongchaba asina manipur gi law and order da kai pirakpadagi manipur state lengak na satnarakpa su adu handokle haina lauthoki adubu india lengak na su adu handokpa leitabana manipur gi law and order ngakpada mateng pangnabagi damakta paramilitary forces kaya marum lakhallabasu kuki militant sing na mitai da landarabasu karisu tawba yadana leraki masida mitai miyam na saknariba su asi india lengakna handoktu na kuki militant sing na kudongchaba lawbai handaba pam dabadagi su handokna ba kholau lauduna lakhi aduma koiduna su india lengakna su handoktaba dagi haukiba february tang kunga mapan fawgi su satnabagi khuyak pinabadu makhatana khuyak pinaduna su sangdoktana ba india lengak tatakna duna lakhi manipuri lengakna su manipuri assembly mifam da su handokna ba india lengak ta hainabagi warep lawki haujik su satnabagi aroiba numit february kunga mapan haukre adubu su sangdokpagi khuyak pinadre su satnadre haiba adudi miyam da mayak sengna lengakna khanghanba leitri hana su manipuri lengakna su dagi handokle haiba su mayak sengna samamnaba amata leitana manipuri lengakna su handokle haiba ngamdri hojik india lengaka kukilal hauba singa su satnadre su sangdokpagi khuyak pinadre haiba samamnaba leiri sangdokle haiba ge su samamnaba su leiri asigumba samamnaba asi lehendana balinga ki asumba khongthang oigani aduga mathangi update asina kanglei paki maira dagi lokachage wari sanaba hubogi mohta ain gi oiba sabsaba serak pifam thogi manipur gi separate administration tanduna manipuri thugaina ba honna dibe loina kuki terrorist sing the insinduna manipur da landaba gi thabuk sathaliba kuki zo mla taraga tanka kahumlak wari sanaba leire athuba matamde status da santi hanjilan na bakan honna ri haina Chief Minister and Birinangang Manipuri Assembly from the Aroi Benumita Pongdokre, Sam the Pongdoki Wapam Sing Asitava the Manipuri Miam, the Pian the Pokna Bogumta, we Haibadi, Manipuri to Gaina Hotnava Haibasi India to Gaina Hotnava Money, Kuki Emily Tarana Assembly from Power Saruk Yadana Tatara, Subna Manipuri separate administration, Tanbagi Kongzung, Assistant Sinduna Lakibani, Kuki Emily Tarasi, Bharat Danga Amadi, Manipuri Danga, Bharat Amadi, Manipuri to Gaina Hotnariva, Apongo Yaknabani, Haiba Kundabasu, Makoi Matakta, Ain Guibata, Matalokatana Serak Pidana. Kau thabugum thadok tuna thamlakibani tasengmadi manipur amadi bharat thugaina ba hotna haibasi leibak sigi yeknabani maduna leibak thugaina ba phongbu yeknaba masak khangdaba fawbuda kari gidamakta makhoi gi mathak ain gi oiba thabuk lawkhatribano haibasi manipur gi miyamna khoi saunana hangnari ba wahangni oiriba fiwa masida manipuri thugaina ba siliba kuki mla taraga tangka kahum thokna wari saba hore haibasi miyamna aduki matik pena de haibasi manipuri lengakna khangpham thokpani makhoi gi wari sanana ba taraba su makhoi tarana manipuri thugaina ba sinkhiba adu lanjare ngakpiyu matung da amuk hanna tawjararoi haiduna bharat ki miyam mamang da khurumduna haizarba matam adu khaktada makoi bu ngakpi ba yai maduna tana hojik phawda manipuri thugaina ba leizaba thawna lingjen putoktuna honari ba kuki mla taraga wari safam tokte aduga makoi ga sanari ba wari adu karamba wari no makoi na manipur thugaina ba honari ba si la lengak piju haina haijarage haibarom da wari saribra haibasi su manipuri lengakna leibak miyam da masak khangna khanghan gadabani kuki mla tarana manipuri thugaina ba honar padagi kanglup ani gi lan asi थोरक्तुना मियोय कयागी पुंसी मांगख्रबनी मियोय कया अमा थिब खंगदना लेरिबनी युम लिसिंग मंगागी मथक्ता तुमना मै थदोक्तुना मांगहन खिबदगी हौजिक रिलीफ कैम्प द मियोय लिसिंग हुमफुरोम संजफम लौदुना अवाब पुंसी अममम लेरिबनी था तरा हेलकलबा कंगलुप अनिगी इरांग असिगे मरम ओइदुना मणिपुर की सर्मिलोंद असुकी मतिक असौब सैथिंग पिदुना लुपा करोड़ सनिपान रोम पुत्थरे हाइदुना चीफ मिनिस्टर मसामकना असेंबली मिफम द पुथोक्तुना खंगहनथ्रबनी हौजिकसु कुकी मिलिटेंट सिंगना नोंमै कापसिनदुना लांदारक लेप्ट्री हौजिक पिबम असिदा मणिपुर की चीफ मिनिस्टर दगी हौरगा अतै मिनिस्टर अमदी एमएलए अमतना सुरासनपुर कांगपोकपी मोरिना सिंगम मफम खोंता बंगमदुना दैरिबनी मसी कनाना थोखलिबनो हाइबा तारबदि मणिपुरी थुगाइनबा इफोंग फोंग होटनरिबा कुगी एमएलए तारा असिना थोखनबनी हाइबसी इफोंग फोंग खंगलबनी मखोय ताराना मणिपुरी असेंग मियाम gi mihut एमएलए
amamam oiramba tarabadi manipuri thugaina ba khonaribasing asigi mathakta makoina sapsana waraknaba thabuk paikhatlamgadabani masigi mahutta makoina manipur dagi separate administration ama namduna lawgani tonganba chief secretary amadi DGP thamgadabani haiduna demand tawduna lejibani hojikso makoi taragi puksel hongba leitri manipuri thugaina ba haibasida chapiyungna leiri haibasi makoina satharliba thabuk thoramsing asina iseng sengna taklabani maramaduna makoi taraga wari sanabagi mahutta manipuri amadi bharat thugaina ba phungba yekna basingda makoina tawruba maral adugi sapsaba aini oiba serak phanghanaba lokot pam thokpa tabuk adu bharat lengak amadi manipuri lengak na pangthokpana achumba khongthang oigani video sing bibagi damakta mayam pumnong po amukka na thagachari ano update ki damakta online manipur YouTube channel asibu nuksibiduna subscribe to bidamu thank you